Manipuri Horror Story na mayamgi mafamda Durga Puja Part 2 puduna lakchari. Wari asigi Part 1 mamangda Thagatchari. Video asigi Part 1 I button da hapsaram level link aduda click tawiraga mayamna tabiba fangani. Adudi mayam puna amuk wari adugi makha punna taminarasi. Sudhir numit adugi ahing adu yamna kirami. Sudhir numit kharani mayumdagi mapan sungthok thokide. Adubu Durga Puja ki Mahadasami numitta Sudhirda thawdok ama thoki. Thawdok adu ningsinglurga Sudhir masa adu thak nikpa horakhi. Numit adugi numidang adu Sudhir yu thakchalaga sofa manakta hiptuna lerami. Adubu ikhang khangutana mahakna khonjel ama taki. Papa? Khonjel adu tabda Sudhir gyan khangta tarai amadi hogatuna koyeng yengki. Sudhirna ka adugi mingselda mahaki machanupi adu leptuna leramba uki. Machanupi aduna Sudhirna munna yenglaga Papa, nangna ingonda hatok piribadu karigino. Karigino nangna ingonda hatok piribadu. haina hanglaki. Wari asi Sudhirna sahi kharagi mamangda maiba amagi mawa induna laida bali piduna machanupi adu hatokhi. Ka adugi mingsel aduda mahaki machanupi adu maina saktuna tabagi mami ama mahakna uba phangki. Madu ubada Sudhirna makutta pairamliba yugi bottle adu langduna mingsel adu thugaiki. Ka aduda leiriba mingsel adu pungkai kaiki. Adubu Sudhirna khonjel adu hanjinna taba phangki. Papa, nangna ibu karigi hatok pirino. Papa, nangna ibu karigi hatok pirino. Madu ubada Sudhir kimanduna mayumtagi mapan thoglakhi. Mapanda Durga Puja gi harau kumaina pungnin nilammi. Pungsu yamna kanna yainarami amadi pung adugi talda yamna kanna yegoisu sanarami. Adubu Sudhir di pendel amadagi pendel amada kuchen chenduna khanglammi. Adubu Sudhirna maiba adugi yathangdagi bali katuna hatkiba angsing adugi thawai adu mahaki mamangda uba phanglammi. Angangsing adugi mathwai adu Sudhir tapna sangsilakhi. Masamaki machanupi adu khwaidagi mamang thana sangsilakhi. Sudhir kimanduna mafam amadagi mafam amada kuchen chenduna khanglammi. Mangonda thogliba dasa asi karino haibdu mahak masamakna khanfam ama khangkhide. Sudhir chena ikhang khangudana ima Durga gi murti amagi mamangda khudi thijinduna tusinduna onthaki. Yamna ngakpadi Durga ima gi saktam adu yamna sathiba amadi mahaki machanupi adugi saktam adu oina uba phangki. Yengna Durga imana mahaki trishul adu Sudhir gi mathapak phauna thinjinki. Sudhir khudakta onthaduna taki amadi mathwai thaki. Pung kharagi matungda Sudhir gi machanupi gi bali katkiba maiba adusu Sudhirna sikhibugum siduna taduna leramba fangnakhi. Durga imagi murti gi trishul adu maiba adugi mathawakta yungduna leramba fangnakhi. Wari asi wakhalna sagatpa oirabasu sahi khudingi Durga Puja khudingi asigumba wakhal thelaba maiba kaya amagi makutta kaisu khangjadarba angang kaya ama baligi mingda mathwai mangnari. Adubu asigumba tamthirba thogdosing asi media da sungu uba fangde. Wari asigi mateng laujaduna Manipuri Horror Story na asigumba maiba asibu thajaduna pungning thawat pihangano haiduna mayam mafamdasu haijari. Facebook ta Manipuri Horror Story gi Facebook page fu follow tawiramu. Loinana karigumba wari asu mayamna pambi taragadi channel asibu subscribe tawiramu amadi video asibu like and share amamta tawiramu. Mathangi video da amuk unarasi habsiga loinana yangkopam loyangan bana mayam pamna mukti kainabagi yathang nizari.